Ngasigi thauramadu saruk yakiba Chief Minister Nongthongpam Biren High State Police Force na more changbada power pide haiba wafam ama lakliba ase achumba wafam nate Assam Rifles ki camp ta police personnel kunmathoi laidiba asisu numit kharani gi mamangda lambi da ambush tawkiba laibana kari thoklakpa yai haina ngaithok ngaisin tawbani panduna laiba personnel sing asi more yaukragani more da hojik manga suba IRB gi commandant H Balram na luchingba IRB personnel humfutara special commando gi SPTH Krishna Tombi na luching Commando personnel Chamarom SP Tengnopal More Osip Yauna Police personnel Chamarom Lady Mediana report Taubada Kara cross check Tauraga Achumba Pau Fungbiu Miam da Mipaiba Pokhan Gumsi Hojik State Asida Peace Hanjilapa Matamni Miambo Amuktang Du Laitana Laina Bahotna Bada Punna Taudang Lauminasi State Amadi India Gi Mayok Talak Patabak Pumba Compromise Samata Tauroi Constitutionally Tengnagani Frontline da Tengna Riba Police Commando Gi Good Service Allowance Pina Balangak na Kanari Ration money lupa lising ama pige haina tauba adu state asigi sel thumgi fibam fattabana lupa chamnga khakta pibani amaromda Manipur High Court ki Chief Justice oina Justice Siddharth Mridul bu haplakpada apenba amadi nungaiba fawi High Court of Manipur ki Chief Justice haplakpa asina lamdam asida santi hanjinba amadi normalcy lakpada mateng oiragani haina Chief Minister na fongdokhi Manipur State Police ki thabak piro mathau bidri asi madu kanagi madugi hak leite I am here I khoi lei du gi thengna ba han balan kana thengna gi ke siri ba kana ni pandu karino lei gi ba mayam policing do khojik shu any eventuality ma hantak mamang da more da sumain kaithel lam thugai ga do ha ba kana na react toy kamando mayam police mayam react toy du adu gumba leite aduna media sing shu please positive oi ba khar ga phone nge na han naran sena da no mai kapna re ta hai hangu kan da kaim leiram de adu gumba ji kari kana ge hamne praja da provoke toraga innocent ima sing sen tanjagadaba senjen tumik tawgadaba school chachagadaba angang singsi de mayam si da no mit khuding tension thambiraga kari kana ge fact to the phone kaide aseng thokku phone da kasu kaide but thok the potu exaggerate torga phone ga kari kana ge haijabani da aduna it is my earnest appeal yaringai pau se verify torga phone biu natraga di live thabug mami ani kaino ma taw bambula am pokhai ba chunu mai ka pe hek taw bugumba sugumba se khoi manam di peace halakpa matam ne peace hanjalal si taw godaba thabuk punam constitutionally loina taw gune khoi thaba amata compromise toro state ki against lakpa state ki nation ki against lakpa thaba amata khoi compromise toroi taw godaba constitutionally taw gune khatna raga chaina raga kapna raga taw godaba nate niyom da taw gune